ꯈꯨꯟꯅꯦꯛꯇ ꯆꯠꯄ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯤꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ KKL ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩꯕꯨ ꯆꯩꯕ ꯍꯨꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯕ ꯈꯨꯟꯅꯦꯛꯇ ꯆꯠꯄ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯤꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ KKLꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩꯕꯨ ꯆꯩꯕ ꯃꯤꯇꯩꯕꯨ ꯍꯨꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ 하이나 깡레이빠 간발루프 KKL 만ipurna ꯐꯣꯡꯗꯣꯔꯛꯂꯤ KKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯨꯋꯥꯡꯆꯥ ꯌꯨ ꯉꯝꯈꯩ ꯉꯥꯛꯄꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯈꯔꯅ ꯁꯤꯟꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯈꯔꯗ ꯃꯤꯇꯩꯁꯤꯡꯕꯨ ꯂꯥꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃꯗꯤ ꯉꯥꯡ ꯁꯛꯄ ꯊꯦꯡꯅꯩ ꯏ ꯄꯨꯟꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯇꯩꯅꯤ ꯀꯥꯎꯖꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯤꯕ ꯋꯥꯉꯥꯡ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯆꯥꯎ ꯆꯥꯎꯗꯕ ꯃꯁꯥꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯂꯤꯆꯠ ꯀꯌꯥ ꯁꯦꯝꯖꯗꯨꯅ ꯍꯤꯡꯖꯔꯛꯈꯤꯕ ꯑꯃꯗꯤ ꯍꯤꯡꯂꯤꯕ ꯂꯩꯕꯥꯛꯅꯤ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯆꯠꯅꯕꯤ ꯀꯌꯥꯗ ꯍꯤꯡꯂꯤꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯐꯨꯔꯨꯞ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯇꯩ ꯍꯥꯏꯕꯗꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯨꯝꯗꯨꯅꯇ ꯂꯩꯔꯒꯗꯕ ꯋꯥꯐꯝꯅꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯋꯥꯔꯤ ꯃꯔꯨ ꯑꯣꯏꯅ ꯃꯔꯨ ꯑꯃꯗꯒꯤ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕ ꯉꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯟꯕ ꯑꯃꯗꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯆꯪꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯁꯛꯈꯪꯈ꯭ꯔꯕꯁꯤꯡ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯛꯈꯪꯅꯔꯤ ꯃꯈꯣꯏ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡꯗꯤ ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗ ꯃꯁꯥꯅ ꯑꯗꯨꯃꯛ ꯌꯥꯎꯖꯒꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯕ ꯑꯃꯗꯤ ꯅꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗ ꯌꯥꯎꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡꯅ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨ ꯈꯪꯗꯅ ꯍꯤꯡꯅꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥꯗ ꯌꯨꯝꯐꯝ ꯁꯦꯝꯅꯗꯨꯅ ꯍꯤꯡꯅꯔꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯇꯩꯁꯤꯡꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯊꯧꯑꯣꯏꯗꯕ ꯑꯃꯠꯇ ꯇꯧꯗꯦ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯤꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤꯗ ꯁꯤꯡꯅꯔꯛꯄ ꯊꯧꯑꯣꯏꯔꯛꯇꯕ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕꯗ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄ ꯀꯌꯥꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯃꯤꯇꯩꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯟꯗꯛ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯐꯝ ꯈꯔ ꯁꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯇꯠꯇꯅ ꯍꯣꯠꯅꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯃꯁꯥ ꯌꯣꯜꯂꯒ ꯆꯥꯕ ꯃꯤꯇꯩ ꯈꯔꯅ ꯃꯊꯧ ꯍꯥꯞꯇꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯣꯟꯕ ꯑꯃꯗꯤ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯦꯟꯗꯦ ꯃꯤꯇꯩꯗꯤ ꯃꯤꯇꯩꯅꯤ ꯐꯅ ꯌꯥꯝꯅ ꯌꯣꯜꯂꯕꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯕꯁꯨ ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤ ꯂꯤꯛꯂꯝ ꯀꯌꯥꯗꯤ ꯂꯦꯡꯗꯅ ꯍꯣꯡꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ ꯄꯨꯋꯥꯔꯤ ꯆꯦꯜ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯁꯦꯝꯒꯠꯂꯛꯄꯗ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯤꯒꯤ ꯃꯐꯝ ꯃꯨꯟꯗꯨꯅ ꯐꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯆꯥꯟꯅꯗꯕ ꯄꯨꯋꯥꯔꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯃꯤꯇꯩꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯔꯤꯡ ꯃꯔꯥꯡꯍꯟꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯃꯤꯇꯩ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯕ ꯈꯨꯟꯅꯦꯛꯇꯨ ꯆꯠꯄ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯤꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯍꯣꯡꯗꯣꯛꯄꯤꯌꯨ ꯅꯈꯣꯏꯒꯤ ꯂꯝꯆꯠꯁꯤꯡ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯤꯇꯩꯁꯤꯡꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯣꯏ ꯑꯃꯔꯣꯝꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯅꯗꯅꯕ ꯍꯨ ꯀꯥꯝꯁꯤꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ KKLꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯨꯔꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯠꯇꯕꯨ ꯌꯦꯡꯊꯤꯕ ꯂꯩꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ KKLꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯂꯣꯏꯅꯅ UMPCꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯐꯝꯗ KKLꯕꯨ ꯄꯟꯗꯨꯅ ꯆꯩꯕ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯂꯕꯗꯤ UMPCꯅ ꯃꯩ ꯆꯨꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯔꯨꯔꯒꯁꯨ ꯍꯨꯟꯅꯩ ꯍꯥꯏꯔꯛꯀꯅꯤ ꯕꯤꯃꯣꯜ IDPꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯆꯞ ꯆꯥꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯗꯕꯒꯤ ꯃꯃꯤ ꯇꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯁꯤꯟꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯜꯇꯔꯅꯦꯇꯤꯚ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞꯀꯤ 30ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ IMCꯒꯤ ꯍꯥꯟꯅꯒꯤ ꯀꯃꯤꯁꯅꯔ G ꯔꯣꯕꯤꯟꯆꯟꯗ꯭ꯔ ꯁꯔꯃ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯑꯃꯗꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯍꯦꯃꯟꯇꯁꯨ ꯗꯥꯏꯁ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ
Hazarimayum Rosie Debina Iba Equigi Yum Haina Mington Balila Amasum Yam Daudki MP Dr. Bimola Koijam na hai lenga na paikhalakpa thaurang sing ngahang ngaki yanaba chap chaba planning ama tawdana paikhatpa yana yanaba tawba oina ui masida soiba puthoktu na wa khara hairugadi amaga hunai hekta hairakadra haibagi akiba sufawi hauji aikhoina hingliba punsi mahing asi lengaklon leitabagum chana pathaw kanglon amata leitraba angamba chana duna leiba sanga ga pangkhak oire lengak amada lo amata yaudana mapu pandabagum leiduna kangkhong chairaga leiba asi kairaba fawba amaga hunnaraga lei haiba wafam phongdorakpa asi maglaibak thibani lengak amana tawgadaba mathau amata tawdana leiba asi nungaiti tawre hairaga su planning mapung fana yaudana tawri tawgadaba mathau mapung fana tawba mathau tai haukiba July 12 da Chief Secretary yauna makok thongba official sing yauna punna phamkiba mifam aduda IDP sing gi chapchaba masing fawba mayek sing na khangdabagi mami tai masina matau karamna miyamgi safanaba singani haiba wafamsu thamki ngasi pangthokliba thoram asigi matangda palladuna MP Bimol akoijamna hai mahang masamak lila drama da saruk yarakpada natuna lamdam asida thokpa leibaki oiba issue kayadasu piklingaidagi hoduna saruk yaduna laki masida natuna leibaki irang asi loiduna lamdam asi ingtapa lamdam ama oiraklaba matamda iba loiduna leiraba script ama film oina puthoknaba honari loinana sumang lilagi artist amana mahakna lawgadariba role adu Fazana unnaba hotnabada role aduda utkadawriba du mahak masa amangni haina khana utpa changi sumang lila da yauriba artist ayamba senthok lambi watpa miyoi singna ayamba oigali masida sunatana manipurgi sanaroi kaya amadi laita lairaba imung manungdagi thorakpa miyoi singna ayamba afawba sanaroi oiduna lamdam asibu masak takli sport amadi art and culture na lamdam asibu sak takliba si haurakpa matamda miyamna sakhangbide makhoina maming chatpa afawba miyoi ama oiraklaba matamda da lengangna khangbiba oina thokli haina su MP Bimola Koijamna phongdoki Thoramaduga Mari Lainana Sangit Natak Academy Award Saugrakpam Hemantana Phongdokhibada Alternative Theatre Group asi Sumang Lilada yamna pamna changlakhiba Ace Rogina Linkhatkhiba Group amani Sumang Lilabu pamjaduna sanariba lilaroi kayana su kathokpa magaloina lila sanaba machangi masida natana Rogina lilagi lamda lauriba thaudang asi aduki matik chawi asiguma miyoi ama thorakpa haibasi lamdam asida leiriba Sumang Lilabu nungsibiba miyoi singidi yamna laibak favani loinana mangna lauriba thaudang asi makhata na lawba ngamba oirasanu haina yafa Thousand Piki. Palel Thogdoki Matang the Yasinaba Purakre, Hokibo October Kuntra, the Palel Lambi, Kakchilam Kai Bizoi Purmanakta Monsang Maheroi Lufki Luching Mamari, Meitei Metsakara Napuki Thodoki Matang, the Ngasi Nakal Anigi Marakta, Monsang Naga, customary logi Makada Yasinaba Purakre, Zafov the Laiba Neji Mono Monsang Memorial Hall, the Ngasi Ayupung Tarama Toitaba, the Pangtoki Apun Mami from Maduda, Victim Party ki Maikei the Monsang Tribe Union Aduga, Culprit ki Maikei the United Committee Palil Gimut Sing Saruyaduna Thododubu Monsang Naga, customary logi Makada Ngasi Yasinaba Purakibani. Nakalanigi Marakta, Wari Sanabadu the victim Mamasung culprit ki, Imung Manungi Mioy Sing Susarugaki, Nakalani Magna Matung Tarak Pada community and Yasigi Marakta Pam, the Togdok Sing Tohan, the Nabapuna Tabaglokat Pamadi, Naga Masung Meitei Anigi Marakta Amanama Ikai Kumnaduna Adumak Nungsi Chanana Lemina Bahaibo from Suyanaki ID. Apun Bacherol Amada Fongdurok Pagaloyan and Nakalanigi Marakta Yasinaba Puragnaba Honaba the Achoba Todang. Laukiba civil society organization sing amadi thaudo asigi matangda matam chana action lokhat khibagi damak Kakching police station gi OC amadi personal sing busu thagat pa phongdoki ningsing bayai thaudo du hek thokpaga Kakching police station da wakat pada ki mathangi numita thaudo aduda chenaba miyoi mapan fagat pangam khibani Bihar gi mikhal nungthil pung ahum fawada chada 53.77 bot hadanaki Bihar da Akanba Tangka ki assembly election pangthokhibaga loinana ayuk pung 3 gi district 19 da laiba constituency chamaga kunga mathoi da bot thadaba hokre nungthil pung ahum fawada bot thadabagi chang chada 63 ga point humfu taraga hum taret oiki tangka ani thokna pangthokadariba mikhal asigi Akanba Tangka ta border crore 3.75 na miref 1314 gi laibak lep kadawri Akanba Tangka ta miref oiriba singi manungda RJD gi luchingba Tejaswi Yadav Deputy Chief Minister Samrat Chowdhury amadi Bijoy Kumar Sinha yauri Akanba Tangka ki bot thadana ringai da Prime Minister Narendra Modi Union Home Minister Amit Shah amadi Uttar Pradesh ki Chief Minister Yogi Adityanath na anisuba Tangka ki election campaign chauri bot Thada ringai gi chairakta Deputy Chief Minister Bijoy Kumar Sinha gi convoy da RJD saugatpa singna attack chatharaki haina maral sikre Kuki gi CSO Maheroi leader singda NIA na naire NIA na lanjadaba singda FIR lokhatana ba Kuki gi luf ahum na khangan kre
ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯂꯧꯈꯠꯈꯤꯕ FIR 6,000 ꯂꯣꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯄꯥꯛꯂꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯃꯊꯪ NIAꯅ ꯐꯥꯒꯠꯈ꯭ꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯨꯀꯤ CSO ꯂꯤꯗꯔꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯗ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯆꯨꯔꯆꯥꯟꯄꯨꯔ ꯖꯥꯎꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯃꯗꯤ ꯃꯥꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯨꯏꯊꯥꯐꯥꯏ ꯖꯣꯏꯟꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯔꯥꯜ ꯂꯩꯖꯗꯕ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯗ NIAꯅ FIR ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯆꯝꯗ NIAꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕꯁꯤꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯝꯕꯣꯜꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ 2 ꯍꯥꯠꯈꯤ ꯑꯗꯨꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯑꯣꯡꯗ NIAꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯨꯀꯤ CSO ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ FIR ꯐꯥꯏꯜ ꯇꯧꯔꯛꯂꯤꯕꯁꯤ ꯃꯔꯝ ꯆꯥꯕ ꯋꯥꯠꯂꯤ꯫ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟ ꯃꯅꯨꯡ ꯆꯟꯕ ꯈꯥꯟꯄꯤ ꯚꯤꯂꯦꯖꯇ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯍꯥꯠꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯃꯤꯆꯝ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ KHRCꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯥꯟꯄꯤ ꯚꯤꯂꯦꯖꯇ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ 3 ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ KHRCꯅ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯖꯗꯕꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ UKNAꯅ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯑꯣꯇꯣꯅꯣꯃꯤ ꯇꯥꯟꯕꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ UKNAꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟꯗ ꯅꯦꯝꯊꯅꯕ ꯍꯣꯠꯅꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯕꯣꯗꯤꯁꯤꯡꯅ UKNAꯒꯤ ꯏꯍꯧ ꯑꯁꯤ ꯃꯔꯝ ꯆꯥꯕ ꯑꯃꯁꯨꯡ ꯂꯣꯅ ꯌꯥꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯇꯥꯟꯕꯅꯤ ꯍꯥꯏꯅ ꯁꯛꯈꯪꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯂꯦꯠꯈꯣꯂꯨꯟ KLAL ꯅꯁꯨ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ UKNAꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ UKNAꯅ ꯃꯅꯤꯄꯨꯔꯗ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯄꯥ-ꯏꯄꯨꯒꯤ ꯂꯝꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯕ ꯃꯑꯣꯡꯅꯤ꯫ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞ ꯑꯃꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯍꯧꯒꯠꯂꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯧꯒꯠꯂꯛꯄꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯇꯥꯒꯣꯡꯗ BNPꯅ ꯅꯣꯃꯤꯅꯦꯠ ꯇꯧꯕ ꯃꯤꯔꯦꯞ ꯑꯃ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤꯉꯩꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ꯫ ꯀꯣꯃꯤꯂꯥꯗꯥꯅ ꯑꯇꯣꯞꯄ ꯃꯤꯔꯦꯞ ꯑꯃꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ꯫ ꯆꯤꯇꯥꯒꯣꯡꯗ BNPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯏꯔꯁꯥꯗ ꯎꯜꯂꯥꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔꯅ BNPꯒꯤ ꯃꯤꯔꯦꯞꯇ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫